Mitay, Maitaybu ST lista chanbada mateng pangbinaba, Governor ga hagthengnana unaduna haijakre. Chahi lising ahum henbagi puwari ga sago naragliba, Mitay, Maitaybu laibak asigi schedule tribe ki lista chanpham thoi haiduna. Manipur laingaktang mari lainaba recommend tawhanbina ba High Court wakatkhiba Mitay, Maitay Tribe Union gi mihut singna ngarang Rajbaban da Governor ga hagthengnana unaduna yellow purup asibo ST lista chalhanbada pangba yaba mateng pangbiyo haina hagthengnana taksinkhre. Union asigi S Gaurakishorna lusingba mihut singi manungda wafam asigi damak High Court file tawkhiba civil writ petition da petitioner ama oikiba Mutum Suramani su yaukhe. Mihut sing asina Mitay, Maitay na karigidamak ST lista yauroidoribano haibagi matangda marik sumba report ama khusinakhe aduga purup asina ST lista chanbana Mitay, Maitay gi amata ngaida bangaklo oigani haiba wafam su phongdokhe. Loinana demand asibu sahi tara henbagi mamangdagi tanduna laklabasu hauzik phawbada phangba ngamdri hairaduna Governor gi maikaidagi purup asibu ST lista channabagidamag pangba yaba mateng sing pangbiyu haijakhe wafam asida Governor Anusuya Uike gi maikaidagide hiram asigi matangda Chief Minister ga wari saragani haibagi thajaba pirakhibaga loinana Union asigi mihut singdasu demand asi phangnabagidamag mathau taba thabak sing laukhat pinaba laibak asige Schedule Tribe Commission da haijanaba pautak pirakhi haire. Governor lakpinaba haijakre Manipur University of Culture ga khusamnaduna Lainingthau Sanamahi Temple Board na tha asigi taraga mathoidage kuntaruk phauba Lainingthau gi khubamda pangthokadoriba cultural workshop ta Governor lakpiduna saruk yabinaba board asige mihut manga gi team amana ngarang nungthil Rajbaban da chatuna Governor Anusuya Uike ga hagthengnana unaduna haijakre. Governor gi maikaidagi Temple Board ki wafam asida harauna yarakre haire. Board ki maikaidagi Governor da sal amasung momento khudol tamkhe